आकाशवाणी इम्फाल लांथोकसरी पाउगी सक्तम सक्तम मसीदा एग्रेसिव मास टेस्टिंग ड्राइव हौदोखिबा सेगमाई केंद्र की कम्युनिटी होम आइसोलेशन सेंटर हांगदोखिबा इम्फाल दा फिट इंडिया कैंपेन की वर्चुअल टॉक सीरीज अमसुंग मियामदा मना मसिंग फंगनबा मोमागी थौरांग कोविड-19 पाक्तकना टेस्ट तौनबा एग्रेसिव मास टेस्टिंग ड्राइव मुख्यमंत्री नोंथुमम बिरेन हौखिबा निथोकाबा नुमित हौदोखि इम्फाल की लमफेल पार्क लेबा डायरेक्टरेट ऑफ हेल्थ सर्विसेस की ऑफिस कॉम्प्लेक्स पांगथोबा थोरमदुदा मुख्यमंत्री नाई टेस्ट तौगदौरिबा असि कोविड-19 लेना असि ngana खंगदोक्तुना मतम चाना हिदाक थादुना लायेंगबा ngamnabani मणिपुर की मियाम की पुंसी कन्दबा यादे बॉडीबोर्ड मधुगी रिक्स लौगनी अखोगी मीसिंगसी टेस्ट तौथोकबा रिजल्ट सिथेन फंग मगी खरा कोई रिपोर्ट खर फंगबदगी मसे कोई मयाम तानरगा यामना मास होबा टेस्टिंग अमा तौथोकबदुना अखोई लाकदबा कंट्रोल नमोइदबदु मसे सिचुएशन दगी प्रिवेंट तौबो नंगदरा हाइबा हौरपदगी सिगी मास टेस्टिंग अमदी मास वैक्सीनेशन मास टेस्टिंग में करीनो अर्ली डिटेक्शन वैक्सीनेशन में करीनो अर्ली मेडिकेशन ngalinger thangko ko amadi ngalinger sida thabusina quality hana safest oi haidana tesigi wena lokko doctor nurses paramedic library be thal ida library ba police sena video mayam idum kai sokko ko phojai raja mayam ki punsi kan bai sune be mang da thara kana systematic wena mass testing adu vaccination se illa ilaga pilana ba adu be preparation lore लाइरिबो ऑनरेबल एमएलए पुदाई सिटी मोम इरिबन दिसिगी मास टेस्टिंग से लापा कांदा पॉजिटिव ओइबो मशीन हंकलकनी अदुगी पॉजिटिव ओइबो मशीन हंकलकबसिंग दुगी मखुगी लैबम मदुगी हंभम मोइगी मेडिकल केयर तौगदबा मदुगी हिदा रका लाकदबा मदुगी अतै सै रका लाकदबा पुनुमक्तो गवर्नमेंट कछु एरियास तौगे लोइन ऑनरेबल एमएलए सिंगसि फर सपोर्ट तौबियो अदुगी मामागी केंद्रगा कंपल्सरी कम्युनिटी आइसोलेशन सेंटर अदुगी मामा हंगतोपियो कोविड-19 की अनिसुब वेब नंबर मोइदुना पॉजिटिव ओइबिगी सांग हेनगलपदगी तोंगान तोंगान जिला सिंगदा कम्युनिटी होम आइसोलेशन सेंटर कया हांगदोक्तुना अनाबसिंग थंबगा लोइनना असोय एंगाम थोंदनबा सरकार अकनब थबक पाइखटली मसिगी सरुक अमा ओइना सेगमाई केंद्र की ओइनसु खुरखुलदा लेबा सरदार पटेल हाई स्कूल दा कम्युनिटी होम आइसोलेशन सेंटर हांगदोक्तुना इराय नुमितेगी थबक हौखरे सेंटर असि हांगदोक्पगी मतंगदा जॉइंट कमिटी ऑन कोविड-19 की को कन्वीनर हैखाम दिंगोना हाई कोविड-19 की लांथेंग असिदा कोई सेगमाई केंद्र की ओइना होम आइसोलेशन सेंटर मा हांगनबा हाइदना मवांगदगी कोई सिंजरपसि खुरखुल सरे पटेल हाई स्कूल सिरेदा हांगदोक्सरे हाइदना इना मफमदा हमजरी लोइनना कोविड-19 पैंडेमिक असि होइना तसेंगना कंजे हाइ तारगदी अखोई यूनिटी ओइबा चंगी सिगी सरे पटेल स्कूल सि खतन नतना दरकार तारप तारगदी मतुंगदा सेगमाई की बोरो नत्रगना अतोब खुंगंगी बोरो अरे समाज के नगी मनुंग लेबा CSIC हांगदोंनिंग लेतारगसु क्लब सिंगजिका तानाजाकन अखोई हांगदोंनबगी कोई सेम सादन लेजरी हाइदना समाज थमजगे अखोई लेबा लेकाय लेकायदा पॉजिटिव ओइबा सिंगसे आइसोलेट तौरकांदा अखोई होनेबिदना थंबिदना वॉलंटरीली थोपिरकांदा तौबसे अखोई हाइना लेतना मखोई थागत फोंदोकसै अखोई थौना मखोई लिंजन तमजनिंगाइनी हाइदना समाना थमजनिंगे अदुगा लोइना टोटल एफर्ट हाइतारे डॉक्टर सिंग लेरिबा आशा सिंग लेरिबा नर्स सिंग अदुगा स्टाफ सिंग अदगी पुलिस पर्सनल अदगी जिला परिषद प्रधान अदगी लेरिबा मयाम मसिना अखोई यूनाइटेडली अखोई मयाम पुंजलकांदा अखोई मसिगी लानसे थेंगनबो होनबदा मयाम पुन्ना अमतोना अखोई सपोर्ट तौमिनबसे प्लान थेंगसे अखोई सुरै सोइदना अथुबु मतंदा अखोई लाक्सन बंगमनी हाइबो वफमसे आई थमजनिंगे आई मणिपुर की प्रजा मयामदा इन थमजनिंगसे मरुइना अखोई कोविड-19 से थेंगसे हाइ तारगदी अखोई मतम की सरकारने पीबा SOP याना चपीबा मरुइना अखोई सोशल डिस्टेंसिंग तौबा मास्क उपा खुद सातोइना हामबा मसिदे नतना अखोई वैक्सीन जे अथुबु मतंदा काथोपिबसे तंगाई फदे हाइदना यजमाने थमजनिंगे अदुना हारिबा सिंगसे अखोई नुंगा अगा चटपा तारगदी कोविड-19 से अखोई सिंगसे माथिबो पीबो ngangani फिट इंडिया कैंपेन कमिटी अमसुंग फिट इंडिया क्लब मणिपुर यूनिवर्सिटी न पुन्ना सिंदुना कैंपेन असि की मतंगदा मंगारक सुबा वर्चुअल टॉक सीरीज युमजकेसन निमित्त पांगथोखी थोरमतुदा सरुक याखिबा रिम्स की साइकियाट्रिक डिपार्टमेंट की हेड डॉक्टर RK लेनिन हाई कोविड-19 की अनिसुबा वेब न लाकपा मतमसिदा अखोइदा यामना पुबा थांगबा ngamdraba chaitheng saina ama phanglare masida अखोइ पुनमक कीबा अखोइ पाखटबा करि थोकदगे हाना खनबा तुम्बा चाबा यादबा लांतकनबा मिपाई थवाइनबा अमा फाउरिबसे चुमी मसि फाउपम थोइ अदुबा असुमना सुम अखोइना पंथादुना सिथादुना सोथादुना लेबा तारगदी अखोइना लानसिदा करमना माइ पाकनी आई सोइदन हिंदबा यादे हाइबगी अपांबा अदुगा सोइदन ngамगनी हाइबगी आशा असि मांग थमगा
ꯑꯩꯈꯣꯏꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯊꯥꯗꯅꯕꯒꯤ ꯈꯣꯡꯊꯥꯡ ꯑꯃ ꯑꯅꯤꯗꯪ ꯑꯩꯅ ꯃꯌꯥꯝ ꯃꯥꯡꯗ ꯊꯝꯖꯔꯤ ꯏꯁꯥꯅ ꯇꯉꯥꯏꯐꯗ꯭ꯔꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯅ ꯂꯥꯛꯂꯕꯅꯤꯅ ꯑꯩ ꯃꯁꯤ ꯑꯦꯛꯁꯦꯞ ꯇꯧꯕ ꯇꯥꯏ ꯑꯩ ꯃꯁꯤ ꯊꯦꯡꯅꯕ ꯇꯥꯏ ꯍꯥꯏꯕ ꯐꯤꯔꯦꯞꯁꯤꯃ ꯏꯍꯥꯟ ꯍꯥꯟꯕꯗ ꯂꯧꯕꯤꯔꯕ ꯑꯩꯅ ꯀꯔꯤ ꯇꯧꯒꯗꯒꯦ ꯇꯧꯔꯣꯏꯗꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡꯁꯤꯃ ꯂꯩꯉꯥꯛꯅ ꯄꯤꯔꯤꯕ ꯑꯃꯗꯤ ꯑꯈꯪ ꯑꯍꯩꯅ ꯄꯤꯔꯤꯕꯁꯤꯒ ꯌꯥꯅꯕ ꯃꯑꯣꯡꯗ ꯃꯁꯤꯃ ꯑꯩ ꯆꯞ ꯆꯥꯅ ꯂꯦꯞꯆꯔꯕ ꯏꯁꯥꯁꯤ ꯍꯛꯆꯥꯡ ꯐꯅꯅꯕꯒꯤꯗꯃꯛ ꯅꯥꯗ ꯌꯦꯛꯇꯅꯕꯒꯤꯗꯃꯛꯇ ꯂꯦꯡ ꯑꯣꯠꯄ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯑꯦꯛꯁꯔꯁꯥꯏꯖ ꯈꯔ ꯇꯧꯕ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8 ꯐꯥꯎꯕ ꯇꯨꯝꯕ ꯅꯤꯁꯥ ꯄꯁꯥ ꯆꯥꯕꯤꯗꯕ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯃꯣꯕꯥꯏꯜꯅꯆꯤꯡꯕ ꯌꯦꯡꯕꯤꯗꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯃꯗꯤ ꯑꯇꯩ ꯃꯤꯗꯤꯌꯥꯁꯤꯡꯗ ꯂꯥꯛꯄ ꯋꯥꯈꯜ ꯋꯥꯒꯗꯕ ꯆꯨꯝꯕꯤ ꯂꯥꯟꯕꯤ ꯈꯪꯗꯕ ꯄꯥꯎꯁꯤꯡꯁꯤꯗ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯂꯨꯞꯁꯟꯕꯤꯗꯕ ꯑꯃꯗꯤ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗꯅ ꯃꯗꯨꯗ ꯌꯥꯎꯁꯟꯕꯤꯗꯕ ꯑꯩꯒꯤ ꯑꯣꯏꯕ ꯐꯤꯔꯦꯞ ꯑꯃ ꯆꯨꯝꯅ ꯂꯧꯕꯤꯕ ꯈꯪ ꯑꯍꯩꯒꯤ ꯇꯥꯟꯅꯕꯤꯕ ꯑꯁꯤ ꯗꯔꯀꯥꯔ ꯑꯣꯏ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕ ꯌꯣꯒ ꯇꯧꯕꯁꯤ ꯌꯥꯝ ꯆꯥꯎꯅ ꯍꯛꯆꯥꯡ ꯑꯃꯁꯨꯡ ꯄꯨꯛꯅꯤꯡ ꯑꯅꯤꯃꯛꯇ ꯀꯥꯟꯅꯕ ꯄꯤꯒꯅꯤ ꯑꯩꯈꯣꯏꯅ ꯑꯈꯪ ꯑꯍꯩꯁꯤꯡꯒ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯁꯣꯟꯊꯔꯛꯄ ꯑꯃꯗꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯑꯅꯥꯕ ꯂꯥꯛꯄ ꯃꯇꯝꯗ ꯊꯤꯟꯊꯕ ꯇꯧꯗꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯂꯧꯕꯤꯕ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯍꯪꯒꯣꯏꯕꯤꯔꯣꯏꯗꯕꯅꯤ ꯑꯔꯣꯏꯕꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕꯁꯤ ꯂꯥꯟꯐꯝꯁꯤꯅ ꯀꯟꯅ ꯀꯟꯈꯠꯂꯛꯂꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯑꯆꯦꯠꯄ ꯋꯥꯁꯛ ꯑꯃ ꯌꯥꯎꯗꯅꯗꯤ ꯂꯥꯟꯁꯤꯗ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯄ ꯉꯝꯃꯣꯏ ꯑꯗꯨꯅ ꯑꯥꯁꯥ ꯊꯥꯗꯣꯛꯄꯤꯒꯅꯨ ꯁꯣꯏꯗꯅ ꯑꯩꯈꯣꯏꯅ ꯉꯝꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯦ ꯑꯆꯪꯕ ꯂꯥꯟꯃꯤ ꯑꯃꯃꯝ ꯑꯣꯏꯅ ꯑꯩꯅ ꯉꯝꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯑꯋꯥꯕ ꯀꯌꯥ ꯀꯥꯎꯊꯣꯛꯇꯅ ꯃꯁꯤ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯕ ꯑꯩꯈꯣꯏ ꯄꯨꯂꯞꯀꯤ ꯑꯣꯏꯕ ꯂꯥꯟꯐꯝꯅꯤ ꯂꯥꯟꯖꯕꯅꯤ ꯍꯥꯏꯕꯁꯤ ꯄꯨꯛꯅꯤꯡꯗ ꯆꯦꯠꯅ ꯊꯥꯖꯕꯤꯕꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯪꯅ ꯇꯞꯅ ꯂꯩꯕꯤꯅꯕꯒꯤꯗꯃꯛ ꯄꯥꯎꯖꯦꯜ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯊꯝꯖꯔꯤ ꯔꯥꯏꯖ ꯑꯁꯤꯗ ꯀꯣꯚꯤꯗ-19ꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯔꯐ꯭ꯌꯨ ꯂꯩꯈꯤꯕꯗꯒꯤ ꯃꯤꯌꯥꯝꯅ ꯃꯅꯥ ꯃꯁꯤꯡ ꯂꯩꯕ ꯐꯪꯅꯗꯕꯒꯤ ꯑꯋꯥꯕ ꯂꯩꯔꯤꯕꯁꯤ ꯀꯣꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯃꯅꯤꯄꯨꯔ ꯑꯣꯔꯒꯥꯅꯤꯛ ꯃꯤꯁꯟ ꯑꯦꯖꯦꯟꯁꯤ ꯃꯣꯃꯥꯅ ꯃꯤꯌꯥꯝꯗ ꯎꯍꯩ ꯋꯥꯍꯩ ꯌꯥꯎꯅ ꯃꯅꯥ ꯃꯁꯤꯡ ꯐꯪꯍꯟꯅꯕ ꯑꯀꯟꯕ ꯊꯕꯛ ꯄꯥꯏꯈꯠꯂꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯥꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒꯤ ꯏ-ꯄꯥꯎ ꯀꯥꯡꯕꯨꯒ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯑꯈꯟꯅꯅ ꯎꯅꯕꯗ ꯃꯣꯃꯥꯒꯤ ꯄ꯭ꯔꯣꯖꯦꯛ ꯗꯤꯔꯦꯛꯇꯔ ꯀꯦ ꯗꯦꯕꯗꯠꯇ ꯁꯔꯃꯅ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯂꯤ ꯂꯣꯛꯗꯥꯎꯟ ꯁꯤꯅ ꯑꯃꯗꯤ ꯀꯔꯐ꯭ꯌꯨꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯣꯔꯃꯦꯜ ꯀꯩꯊꯦꯜꯁꯤꯡꯁꯤ ꯊꯤꯡꯈꯤꯕ ꯃꯇꯝꯗ ꯂꯧꯃꯤ ꯄ꯭ꯔꯖꯥ ꯑꯃꯅ ꯈꯨꯡꯒꯪꯗ ꯃꯥꯅ ꯋꯥꯅ ꯊꯥꯖꯔꯨꯔꯤꯕ ꯆꯍꯤ ꯑꯃꯗ ꯑꯅꯤꯔꯛ ꯅꯠꯇ꯭ꯔꯒ ꯑꯍꯨꯝꯂꯛ ꯂꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯄꯥꯔꯒ ꯊꯥꯔꯨꯔꯤꯕ ꯄꯣꯠꯁꯤ ꯁꯤꯜꯂꯛꯇꯕ ꯄꯠꯁꯜꯂꯛꯄ ꯃꯇꯝꯗ ꯃꯉꯣꯟꯗ ꯊꯦꯡꯅꯕ ꯑꯋꯥꯕꯗꯨꯅꯤ ꯃꯁꯤꯒꯤ ꯑꯋꯥꯕꯁꯤ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯥꯔꯀꯦꯠ ꯏꯟꯇꯔꯚꯦꯟꯁꯟ ꯁ꯭ꯀꯤꯝ ꯍꯥꯏꯕ ꯑꯃ ꯍꯥꯏꯔꯤꯕ ꯃꯥꯔꯀꯦꯠ ꯏꯟꯇꯔꯚꯦꯟꯁꯟ ꯁ꯭ꯀꯤꯝꯁꯤꯒꯤ ꯃꯈꯥꯗ ꯌꯣꯟꯕꯗ ꯁꯤꯠꯂꯔꯣꯏꯗꯧꯕ ꯄꯠꯇꯅ ꯃꯥꯡꯉꯒꯗꯧꯕ ꯅꯠꯇ꯭ꯔꯒ ꯃꯤꯅ ꯂꯩꯕꯤꯕ ꯇꯥꯔꯒꯁꯨ ꯃꯃꯜꯁꯤ ꯑꯉꯛꯄ ꯐꯪꯅ ꯍꯟꯊꯈ꯭ꯔꯒ ꯐꯥꯔꯃꯔꯁꯤ ꯄꯨꯡꯃꯥꯡ ꯃꯥꯡꯒꯗꯧꯕꯗꯒꯤ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔ ꯑꯣꯔꯒꯥꯅꯤꯛ ꯃꯤꯁꯟ ꯑꯦꯖꯦꯟꯁꯤꯅ ꯆꯤꯡ ꯑꯃꯗꯤ ꯇꯝꯒꯤ ꯃꯐꯝ ꯀꯌꯥꯗ ꯊꯨꯡꯅ ꯆꯠꯇꯨꯅ ꯑꯩꯈꯣꯏꯅ ꯃꯣꯕꯤꯂꯥꯏꯖ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗꯒꯤ ꯄꯣꯠꯁꯤ ꯂꯧꯈꯠꯂꯕ ꯃꯇꯨꯡꯗ ꯀꯣꯜ ꯁ꯭ꯇꯣꯔꯦꯖꯁꯤꯡꯗ ꯊꯝꯃꯒ ꯃꯗꯨ ꯚꯦꯂꯨ ꯆꯦꯟ ꯁꯄ꯭ꯂꯥꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯃꯨꯛ ꯁꯦꯝ ꯁꯥꯏ ꯁꯄ꯭ꯂꯥꯏꯁꯤ ꯑꯩꯈꯣꯏꯅ ꯀꯔꯝ ꯇꯧꯗꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯃꯣꯃꯥ ꯃꯥꯔꯀꯦꯠ ꯍꯥꯏꯔꯤꯕ ꯑꯦꯞ ꯑꯁꯤ ꯄꯔꯇꯤꯀꯨꯂꯔꯂꯤ ꯑꯔꯕꯥꯟ ꯑꯦꯔꯤꯌꯥꯁ ꯀꯩꯊꯦꯜ ꯊꯤꯡꯈꯤꯕ ꯃꯇꯝꯗ ꯂꯣꯛꯗꯥꯎꯟꯅ ꯃꯔꯝ ꯑꯣꯏꯗꯅ ꯀꯨꯏꯅ ꯁꯥꯡꯅ ꯐ꯭ꯔꯦꯁ ꯑꯥꯏꯇꯦꯝꯁꯤꯡꯁꯤ ꯋꯥꯠꯂꯛꯄ ꯑꯃꯔꯣꯝꯗ ꯐꯥꯔꯃꯔꯁꯤꯡꯅ ꯄꯨꯊꯣꯛꯏꯕꯗꯨ ꯔꯤꯖꯅꯦꯕꯜ ꯑꯣꯏꯕ ꯃꯃꯜꯗ ꯐꯪꯍꯟꯅꯕ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯅ ꯀꯟꯖꯨꯃꯔꯁꯤꯡꯁꯤꯗ ꯐꯥꯔꯃꯔꯁꯤꯡꯅ ꯐꯤꯜꯗꯒꯤ ꯄꯨꯊꯣꯛꯄ ꯐ꯭ꯔꯦꯁ ꯄ꯭ꯔꯗꯛꯁꯤꯡꯁꯤ ꯍꯣꯝ ꯗꯦꯂꯤꯚꯔꯤꯁꯤꯗ ꯑꯩꯈꯣꯏꯅ ꯅꯣꯡꯃꯗ ꯃꯤ 200 ꯅꯠꯇ꯭ꯔꯒ 300ꯒꯤ ꯐꯦꯃꯤꯂꯤꯁꯤꯡꯗꯗꯤ ꯑꯩꯈꯣꯏ ꯗꯦꯂꯤꯚꯔꯤꯁꯤ ꯂꯦꯞꯇꯅ ꯊꯥꯃꯨꯛꯀꯤ ꯃꯌꯥꯁꯤ ꯑꯩꯈꯣꯏ ꯇꯧꯗꯨꯅ ꯂꯥꯛꯏ ꯃꯁꯤ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯑꯦꯆꯤꯞꯃꯦꯟ ꯑꯃꯗꯤ ꯃꯌꯥꯝꯗ ꯁꯦꯕꯥ ꯇꯧꯕ ꯗꯤꯄꯥꯔꯠꯃꯦꯟ ꯑꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯂꯧꯃꯤꯗꯒꯤ ꯂꯩꯈꯤꯕ ꯎꯍꯩ ꯋꯥꯍꯩ ꯑꯃꯗꯤ ꯃꯅꯥ ꯃꯁꯤꯡꯁꯤꯡꯁꯤ ꯄꯨꯟꯁꯤꯜꯂꯒ ꯑꯦꯔꯥꯎꯟ 800 ꯃꯦꯇ꯭ꯔꯤꯛ ꯇꯟ ꯃꯨꯛꯀꯤ ꯆꯥꯡꯗ ꯑꯩꯈꯣꯏ ꯂꯧꯈꯠꯄ ꯉꯝꯃꯦ ꯄꯠꯇꯅ ꯃꯥꯡꯈꯤꯕ ꯈꯥꯏꯗꯣꯛꯈ꯭ꯔꯒ about 600 ꯃꯦꯇ꯭ꯔꯤꯛ ꯇꯟꯒꯨꯝꯕꯁꯤ ꯍꯣꯝ ꯗꯦꯂꯤꯚꯔꯤꯒꯤ ꯈꯨꯠꯊꯥꯡꯗ ꯀꯟꯖꯨꯃꯔꯁꯤꯡꯗ ꯃꯣꯕꯥꯏꯜ ꯑꯦꯞꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯌꯧꯍꯟꯕ ꯉꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯥꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒꯤ ꯏ-ꯄꯥꯎ ꯀꯥꯡꯕꯨꯅ ꯄꯨꯊꯣꯛꯄ ꯆꯌꯣꯜꯒꯤ ꯄꯥꯎꯒꯤ ꯁꯛꯇꯝ ꯂꯣꯏꯖꯔꯦ ꯑꯏꯕ ꯑꯃꯁꯨꯡ ꯄꯨꯊꯣꯛꯄ ꯊꯣꯛꯁꯣꯝ ꯖꯣꯒꯦꯟꯗ꯭ꯔꯖꯤꯠ ꯂꯤꯖꯈꯤꯕ ꯃꯥꯏꯕꯝ ꯗꯤꯖꯃꯅꯤ